Lakhipur Online Putoksaba January ki tang manga Ningthauka Benumit ki Khomjinba Pao tabirase Ahanbada Marui Pao Numit humni chupna chatharakiba ahum suba Barak Festival lisingani ka kuntaru ngarang chinglemna loisinkhre World Thangta Federation ki President Dr. Huidrom Prem Kumar Bo Assam Thangta Association na taramna okre All Jiribam DI Bolero Owner and Drivers Welfare Association Haibalupama Semkre Akashvani Imphalgi Listeners Meet Lisingani ka kuntaruki thoram Nambol Lema Pokpamda Pangthokre Assam yauna awang nongpoki mafam singda lechil kungna thagani hairi amasung US na Bollywood film gi mawangda operation chathakre Venezuela gi president amadi ma ki loina bi phaduna pukre Hauzik mapungoi papau tabirase Barak Museum and Library Bontarapur Kasarna Department of Manipuri Assam University Silchar Manipuri Dance Academy Kasar Assam amade Manipuri Cultural Forum Assam ka kusamna duna numit humni chupna chatharakiba ahum suba Barak Cultural Festival singani ka kuntaru ngarang chinglemna loisinkhre ngarang humni chanbagi ayuki session da Dr. KN Chan moderator oibituna Discussion on social problems of Northeast India haiba hiramda tongan ba resource person singna khananina ki ani suba session da Lari Lakpam Shruti Kumar Sahitya Bhushan na moderator oibituna kabi sammelan ama supangthokhe nungthilgi open session da Manipuri Cultural Forum Assam gi president NG Madhuchandra Singh na thauram poibikhe thauramda Dholai Kendra gi MLA Nihar Ranjan Das na athoiba mithunglen oibikhe Lakhipur Development Block ki AP President Oinam Piramani Singh na special guest oibikhe thauramasida BB Mutuana iba Khansi amasung khanminasi haiba larik amasung Bisnulatpam Project Sarmana iba Bairagya Antya Karma Darpan Paddhati haiba larik ani phongkhibaga loinana masak nairba miyo kayada lengyan fitamduna ikaikomna botkhe arobada natki obe jagui sei kayagi thauram sa pangthoktuna numit humni chupna chatharakiba ahum suba Barak Cultural Festival lisingani ka kuntaru chingnemna loisinke angarani aduna aina Madugi matanga yang sandok na ayran lo. Ato kogi similongi matang so yang na pajana ni na kre. Ako yung si mayam yung mangda, ako yung uriba car mayam, gari maja mayam, jum pajaba mayam, asigi matanga. Ato koy mangda di uri hawa. Matamamada ako yung sikang piyong dalerami. Adugi ohong kare dilaya asik ini kone halau dise ada hodik lagi besiki kui miyeng siam stang mat lagi pa matang sigi kara contoh kami siam no matang na aku gi owa ba mayam aku mayong na dure se engi haja jam ni se mayam da machi mangna se uni ya hebi wakam din na chedi Kalaratna manapituna ikai khumna khraba World Thangta Federation ki President Dr. Huidrom Prem Kumar Bo Assam Thangta Association na Lakhipur da taram nokpagi thormama Naharol Khoriol Silup Lakhipur gi sanglen ngarang pangthokre award asi Barak Museum and Library Bontarapur da pangthokiba Barak Cultural Festival lisingani ka kuntaru ki thoramda Dr. Huidrom Prem Kumar Singhana Thangta gi lamda mahakna lauri pa thaudang adubo masak khangbiduna Kalaratna award pituna ikai khumna khibane thoram asida
Assam Thangta Association ki President Wahengbam Binoy na tharom mapu World Thangta Federation ki President Huidrom Prem Kumar na thoiba mitung amasung potharaba oza Thoksom Nalini Kumar na ikai komna jaba mitung oina dais tapamke tharom ga mari leinana Dr. Huidrom Prem Kumar na India ki state kayada Thangta asibu yamna pamnana sanarakpa sida mahakna harauba phongdokhe state level na singma masang tawi ato state tasu state level district level championship adun tawi Assam tasu district level state level adun tawi ngarang nahan kata Guwahati da aikoi kunsaga mathoi suba junior national thangta championship tawi state kunga taru yamdra da official ni kenemi changa rom puli yamna nithi sana mai pa na pangthok khibani aikoi media sing su kasar dai na su yamna achoba role lodna miyam da khangna ba sandok bi khibani adugi tamak su aina thagat sabani aduga bharat na habsi manung na school da thangta tam Europa makhoi di Europa singduna Bharat Sarkar na pangthok school game Federation of India gi adugumba sports policy le yawartana sahi tara mga taruksi akoi gi national championship government na sinjabani akoi lupam ting manate adu yok sakare adu gi amu Bharat Sarkar gi sports ministry na Khelo India youth game na thangta si lokatana adugumba thangta si Khelo India gi akoi tam mari rak pangthok re handak amu ikoi koi roi pangthok rai Masih jo Bharat Sarkar na thangta bu nung sibi dana awamba thangta yok pagi ayana Bharat Sarkar bu thagat sabaduni Jiribam da leiba maruina DI driver sing amadi bolero driver sing na mapam kayada pochai puba karbar ki chatok sesin tawriba sing asigi marakta gari masing yamlakpa amadi rotation panglaktaba sinamaram oiraga awaba kaya mayok nariba sinamaram oiraga Jiribam da leiba driver sing na kusamna duna all Jiribam DI bolero owner and drivers welfare association haiba lupama ngarang Jiribam da leiba PWD guest house ta semle haina paumi singa unaba mada nauna sem ki association ki president S Sainik Kumar Singh na phongdokre nauna sem ki association asigi president da S Sainik Kumar vice president da Y Ibotombi Singh general secretary da K Nanau Singh assistant general secretary da S Ronald Singh amadi N Dijendra Singh bu treasurer oina khanke Hiram Singh asigi matang da association asigi president S Sainik Kumar na asumna hai amang ai dagi kana sum kana Ohalama, I will be able to DI, Mapusing, Amadi driver sing, Amadi Bolero, Tori, Mapusing driver sing, you about Zibam, Bakun, Sanama, CMC had a puna, Mamma made to get to Makuina Kanara, the city, Layopa, Hydra, we are no possession, Lakhipuronna, we Zibam, we Simba, all Jiribam, Kehetari, DI, Amadi Bolero. Driver come we owners association nama jiribam ya pun bagi ba association nama ko ngasi semjare ko gi moroi ba ko sem ri ba ko gi sem ri ba ko association sigi moroi ba ko gi nungge ba ko gi moroi ba pan ti kai no hai kan da ko gi moroi na ko jiribam da project ko ke tare ko transport to ri ba sing ko gi logistic to ri ba sing sinau sing hai tare कोई गाड़ी से कोई जिरीबाम दा नत्रगा पुतो देगी फावरगा जिमा कोरिबाम दा कोचे करबागे चतु बेहन तोरबा सिंसिंग मरक्ता कोई गाड़ी से गाड़ी न बसिंग याम चलकपा अबेदी गाड़ी से रोटेशन पगक्तबा अमगा माय अदु असिन मरम वरगा कोई ड्राइवर सिंग मरक्ता अमगा नुवाइनक्तबा सिगु बोल म्याम म थोलबदेगी हाइतारे एसोसिएशन अमा सेमगा सिगु कोई एसोसिएशन ना कंट्रोल तोरगा हाइबा कोई करबा तोरबा म्याम कोई ड्राइवर कोई गाड़ी नोई बमपुसिंगी welfare da haitare koina sigu moigi rotation naina chang naina karwa si tawba ngamnabagi damak koina sigi association semjabani Radio listeners of Akashvani Imphal na sinduna ngarang nambol lema pokpam awang lekai da leba Akashvani listener Linthoi Salam gi yumda Akashvani listeners meet lisingani ga kuntaruki thorom pangthokre thorom aduda senior listener oinam Chitaranjan na thorom mapu AIR Imphal gi program coordinator Nongthombam Romana athoiba mithunglen oina sarugya khi thoramda AIR Imphal gi program executive Haigruzam Devendra audience research unit ki assistant research officer Nongmaitem Sumita former announcer KK Wahengbam senior artist Thongam Thoithoi amadi Subhas Athokpam Ayekpam Priyobala Khoirakpam Minaksi
Ratan Kumar Loitongbam, Khaidem Victoria, Ngangbam Ibeyaima, Ayekpam Priyobala, RK Lokesana, Kaksing Tabam Rites na Chingba, AIR Imphal gi officer sing amadi staff kayana akanaba mitung sing oina sarugjaki. Thauram adugi matangda nunggi oiba warol thamladuna Akashvani Imphal gi senior listener RK Opendro na phongdokkibada kumja lising ani ka tara nithoi gi January gi mari dagi Akashvani Imphal listeners meet ki thauram asi ihana hana pangthok bahauki chahi khuding gi thauram asi leptana pangthok pangamnana ba honabada listener singna cooperation PBU AIR Imphal da sandokli ba thauram singda asoiba aran bajarok pa matamda listener singna thangalak pa bapam singda station asina yamna lumna lobi ba galoinana semdok pagi tanja su lawonningi haiki athoiba mithunglen oina saruk yakhibi AIR Imphal ki program coordinator Nongthombam Romana Phongdokkibada Akashvani Imphal na sandokli ba thauram sing thawai yauna tabiriba listener sing leirambana AIR Imphal asi hingba ngamlibani listener sing na pibirakpa aphaba wakhalon sing station asina harau tayam noksegani All India Radio Imphal gi archive ta phangdraba archival oiba isai lila drama amadi atei archival oiba recording sing kudol tambirakpada harau na oksegani haiki thauram gi manung channa sagnai raba saisakpa Huidrom Nauboy Thongam Lakshmi amadi Pangambam Rajendra na chingba saisakpa kaya gi tongan ba isai gi kudol sutamki lambi ma sembada mayam singse punna kok chongjinnaga masida koi phajana ithopiraga akoi ki Akashvani Imphal da dum lengthopiro akoi Akashvani staff sing haibetare program di staff sing mayam se punna unnaraga masi mayam gi damakta tungkoina Akashvani Imphal sina lehuna bagi damakta achumba hena anoba ashawe ba no mayonama tupurak pangamba oi sunu hai sunu oi boy sunu hai nasu sholu from the nijari aduna klappiyo akoi taram na unajage akoi mai leita na chenjaroi nasi Akashvani Imphal gi laiba staff sing se listener sing gi damakta nasi sinjari be thorum se mapung phana bagi damakta akoi mam se lakchabani Akashvani Imphal na ngasi pagoda laiba se listener sing laiba gi damakta ni natraga di akoi Akashvani Imphal gi program mai amama phajaba mai amama sandoklaga shu tabi na lechaga di karikana gani aduna mayam gi damakta Akashvani Imphal Khomjinba Pao na hangdokna thamjari Akashvani Imphal gi thauram tabiri basing si ekoi gi damakta di hanjan su mamang da thambi ke pai koi gi officers sing na degi mayam loina mak thambi kre aduna ekoi ni amna chopok chari si radio gi all India gi leriba state mayam si dei sida mayam na nuksi da na radio tabi bagi khwai gi chang wang ba state si Manipur na oiba aduga ekoi na masigi platform si Manipur gi koi gi hujik leriba Hibam aduga Manipur se anuba mayo namada kurake hairagadi masigi platform se masi ekoi na season nabada yamna effectively season nabaya ba platform ama oigadaba aduna masidi sida radio dum thar ka ta ba si dum khang ne aduga numidang gi pung tare ma khai gi paula agadi ekoi gi mung da kara am da wangang ba de loina silent adu masigi sane bi se still a week show dum aina paung dile kidre adu dum samda hori sumaina radio ta bagi ahan ba guru side gi paung ne to tam suntara ko degi 1982 swai degi di ai sukra radio da saruk yang bagi tendency ma dum power adrai da kemsu ai koi class 6 7 ga tam matam ne matam sida bagi dum gobin ni le sa Chia ka samthong alam le kai le musa Bharat ki ainga loisang Meteorological Department IMD na ngasi amasung hayeng Assam yauna awang nongpoki mafam singda lechil kungna thagani hairi oiragliba phibam asina maramoraduna visibility ki chang yamna nengmani haina khangan kre Barak Tampak ki jila ahum amasung Dima Hasao jila da aying banungsi sitpana maram oiraga miyam ki punsi mahingda apan pikre Barak Tampak da ingba ki chang degree Celsius taramathoi dagina kunithoi ki manungda oiki hairi United States na Venezuela da chathaki pa operation amada Venezuela ki President Nicolas Maduro amasung mahaki loinabi phaduna pukre operation asi ngarang nongyai matung pung anirom taba matamda thokibani
Venezuela gi konung Caracas ta leiba Presidential Palace ta American Special Force kangbu amana helicopter tagi kumtharaktuna mafam adubu koisan ki Maduro gi security guard sing amasung US force ki marakta pungkai amarom hena lanthengna ki Maduro na mafam adudagi thadoktuna chena ba honaringai matamda America gi lanmi singna mahakpu phajin ki thodogaduda Venezuela gi civil amadi lanmi yauna mioi nifurom sikre hairi aircraft samagi yankhai henmana operation si satharingai matamda US President Donald Trump na White House tagi thodogadubu live ta yengduna leikhi Hauzik Venezuela da Vice President Delcy Rodriguez na lepakasigi interim luchingbu oina thodang plokre hairi thodogasigi matangda Bharat yauna Russia China Iran na chingbaleba kayana yaning da phongdokre iramasigi matangda ngasi UN Security Council gi kudaki oiba mipama mapang thokadore Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maruoiba paw amukhanna Numit humni chupna chatharakiba ahum suba Barak Festival lisingani kuntaru ngarang chinglemna loisinkre World Thangta Federation ki President Dr. Huidrom Prem Kumar Bo Assam Thangta Association na taramna okre All Jiribam DI Bolero Owner and Drivers Welfare Association haibalupama semkre Akashvani Imphal gi Listeners Meet lisingani ga kuntaru ki thoram nambol leima pokpam na pangthokre Assam yauna awang nongpok ki mafam singda lechil kungna thagani hairi amasung US na Bollywood film ki mawangda operation chathakre Venezuela ki President amadi maha ki loina bi phaduna pukre Lakhipur online YouTube channel gi paw sandok chaba ngasigi oinadi matang asidaloi jare